Kangla Pauthang Mieng Tabiribasingbu Taramna Oksari Pauche de Yumpham Oiba Maru Oiba Paukhara update Tokjari Bjp Mla Singi Pangthokhidre Tauramba Meepham Center dagi athingba thamlakpadagi yaithokre Pathoi Ngasigi Mla Sapam Kunja Kesorgi Yumda Manipur da Anoba Lengak ama semnaba ngarang nungthil pung ani taba matamda Bjp Mla Singi Oiba Meepham Pangthokhidre haina tauramba adu matam kaktana yaithokre hari N Birena lamdam asigi chief minister phamdagi resign tawkhiba amadi lamdam asida lairiba PR lakpa asi lamdam asida lairiba miyamna apambadi natte Bjp Mla Singna punsinduna athubada miyamgi lujingba ama khanduna athubada lamdam asigi lengak ama semo haina kholaw kaya lauringai cherakta mayang Imphal ACG MLA K Robindro amadi lamlai ACG MLA KH Ibom Chana joint convener oiduna Bjp Mla Singi Oiba Meepham Pangthoklagani haiba cherol ama social media platform singda paksana viral oirakhibani adubu ngarang ayukta ikhang khangogdana thokhiba order aduna toktuna pangthokadoriba Meepham asi matam kaktana yaithokle haiduna social media platform da thadorakibani joint convener ani asina khuyek piduna social media da thadorakiba cherol asina ngasi pangthokani haina tauramba Bjp Mla Singi apunba Meepham adu MLA khara mapal lamda laikiba amadi khara amana medical ground da out of station oirakpadagi phamgadaba Meepham asi matam kaktana yaithokibani hari amaromda viral oirakiba cherol aduda chief minister oiramba N Birena chief minister pham thadokibadagi lamdam asida hauji political gi oirakliba phibam asigi matangda khanabada Meepham asigi maru oibani hari amaromda hiram asigi matangda press na phomga pau amagi matung inna Ngarang Pangthokhidre haina tauramba Bjp Mla Singi Meepham adu Bjp Manipur in charge Summit Patrana Bjp Manipur gi president da Meepham asi pangthokhandaba handanaba hairakpadagi Meepham asi yaithokibani hari Makha tarakpa pauda Assam Rifles amadi Kuki Lalulup UPF ka Chatminnari Assam Rifles amadi UPF ki cadre Singa Punna lakminabadagi SDSA na Assam Rifle da wahang kaya hangkre Lamdam asida lisingani kulumdogi me ahumdagi thorakliba irang asi hokiba numit kharani asida khara safarakle haina miyamna khanaduna leiringai cheirak asida yamna nungaitaba amadi kinningai oiba thodok ama oina Assam Rifles na Kuki Lalauba singa chatminarabra haibagi achobu wahang ama thorakle haina Senapati District Students Association SDSA gi maikaidagi phongdorakli wafam asi social media da viral oikiba video amagi matung inna India ga su tongnariba Kuki khulai paiba lupsingi manungda ama oiriba United People's Front UPF ki cadre kharana ngarang Senapati District ki mafam amada lakibada SDSA gi thongmi singna hanglubada makoi Assam Rifles ki DG na kaurakpadagi lakpani haiba wafam adudagi thoklakhibani Senapati District Students Association SDSA gi thongmi singna Phamkiba paugi Meepham amada mahiroi lup asigi president na hai Assam Rifles ki DG na Kuki Lalauba singbu ngak senduna thambagi thawong kaya chatharakpa asina Senapati district ta lairiba miyamna tangdu leitana leiba pamba amadi yumthangnana lairiba atopa phurup ki miyoi singi marakda nungsinadana silabra haiki asigumba thawong sing asi makhatana adumak chatharaklabadi laiminariba tonghan tonghan ba phurup singi marakta pamdaba thodok sing tholakadra haibagi mipaiba leire hari Mahiroi lup asigi matung innadi Kuki Lalulup UPF ki kangbu ama tha asigi kunithoi ki numidang athengmada Senapati district ta lakiba adu Assam Rifles ki gari amada Assam Rifles ki personnel singna escort tawduna lakibani hairi hiram asigi matangda mahiroi lup asigi maikaidagi Assam Rifles ki DG na sengdorakpham thui hairakhi makha tarakpada malengma mitai mihata chenaba ani wanted lakhokre Moirang kampu awang lekai degi masagi chahi 18 rom suraba laisram malemnganba mitei mihata chenaba mioi ani wanted laukthokre tha asigi tarada Imphal East district ki manung chanba Moirang kampu da halam kiba laisram malemnganba mitei mihata chenaba mioi ani masak khangba ngamkhibagal loinana wanted ni haina Imphal East district ki police tagi khanghan lakre wanted ni haina laukthokraba mioi ani adudi thangjam thangumba maitei chahi 13 apokpa Sunil Sagolmang Tiger Camp Village amasung huining chumbam poirei nganba Elais Amit Lang sahi 38 apokpa Ais Ibonbi Sagolmangi Lamboi Khul makha lekai dagini hairiba mioi ani asigi maramda khangba leirabadi SP Control Room Imphal East ki mobile number 7085368666 33 da pau pibirakpa yagani pau pirakpasing matik chaba mana pigani mioi ani asibu changjapam piramba thoklobadi logi matung inna under section 149A of BNS Act section 19 of
UAPA Eki Makada Cherak Pangani Hainasu Kanghalagli. Maka tarakpada KCP PWG gi Central Committee na miyoi ani sibagi cherak piragani lauthokre. Aina thingkraba Manipur ge lalolup KCP PWG MC Unification PRO chingkhai nganbana Kangla miyamda thadorokpa chirol amana khanghalakli madudi hana party da yauramba haujikna mirot oiraga KCP PWG gi mingda micham miyamdagi nam haduna sel khaiba lut pat chathariba amadi case kaya paisinbada chenaba yurembam awang lekaidagi Laisrum Ranjit Elias tamnganba Paubitek maning lekai wangoi dagi haujikna samusang Santipur makha lekai da lairiba MD Mani Khan Elias ningtamba hariba miyoi asi party gi mingchat thien bagi dama KCP PWG gi Central Committee na sibagi cherak piragani hairi cherol asina hai yurembam awang lekai dagi Laisrum Ranjit Elias tamnganba hariba miyoi asi sahi taret Delhi gi Tihar jail da lairuraba matung party ga pau phaunakidraba miyoi ni adubu hariba miyoi asina sanglaba sahi khara asida paubitek maning lekai dagi haujikna samusang Santipur makha lekai da leiba MD Mani Khan Elias ning tambaga khutsamnaraga party gi mingda party gi mingchat thiennaba micham miyam dagi nam haduna sel khaiba lutpat toba party gi mingda case kaya pasinduna party gi mingchat thiennaba honaduna lakhiba geng khupuni maramaduna KCP PWG gi apunba ningtam iho amadi yawal lanmi singbu singnariba miyoi ani asi sibagi cherak pinaba KCP PWG gi Central Committee na warep lobani hairi cherol asina hai lebak miyam nasu party gi mingchat thiennaba khonariba geng khupu asidagisu section view karigumba geng khutpu sing asina party gi mingda sel gi natraga atei mateng loba laklabadi faraga cherak pibiu natraga KCP PWG gi ningtam lanmi singda pau pibiu makhatana ngasi pause kayada yaukiba pau adu KCP PWG ga karigumba hiram amatada mari leinade haina lebak miyamda party na sengdokchari maktada lebak miyambu KCP PWG gi na kai khomna wuchari KCP PWG gi Central Committee na sibagi cherak piragani hana party yaubirambadagi haujingna michel oiraga KCP PWG gi mingda micham miyam dagi KCP PWG gi mingda nam hadura sel khaiba lutpat chathariba amadi case kaya paisinbada chenariba yorembam awang lekai dagi Laisram Ranjit Elias tamnganba Paubitek maning lekai dagi amadi wangoi dagi haujingna samusang Santipur makha lekai da leiba MD Mani Khan Elias ningtamba hariba miyoi ani asi party gi mingchat thirabai damakta KCP PWG na Central Committee na sibagi cheirak piragani maka tarakpada BDF lising taraga yankhai gi January thagi honorarium February 13 yauraba phawbada pibidana leibadagi BDF personnel sing selgi awaba mayoknare state asigi law and order miyamge punsi amadi lanthom ngak chenbada pung 13 achobu thodang loriba village defense force BDF lising tara yankhai gi leiriba asi thagi oina piba BDF personnel amada lupa lising taraga chonga ge Meepham thokpa honorarium gi senpham asi January thagi oina ngasi February 13 yauraba phawbada pithoktana leibadagi BDF personnel sing sel thungge awaba yamna chauna mayoknabagi chara henba imung phawba yaunare hairi pause asina phangba pawgi matung inna BDF personnel amada thagi oina lupa lising tara chonga gi pifam thokpa Pithok tabana BDF personnel singi macha masu sing school da ming chanduna lairik tamba phawba ngamdaba yaure hairi BDF of Manipur asi section 17 and 18 of Police Act 1968 gi matung inna engage tawi section 18 of Police Act 1968 gi matung inna power village and responsibility police personnel amaga chap manai hariba rule asi ngakna BDF personnel singna masagi mathok chapchana pangthoklabasu thagi oina haikuru manada yomduna pibagum BDF personnel amada piriba honorarium gi senpham asi lupa lising tara chonga asina matam chana pithoktana leiba asina lengakta leiriba BDF ki imung manungi miyoising laknariba asi karigino haiba praja section kayadagi hangnaragli athuba matamda pifam thokpa BDF singi thagi honorarium gi senpham asi kaidana pibiu loinana matam chana honorarium gi senpham asi lengakna hengatnaba honapham thui hairi maka tarakpa pawda district ahomda charenda tawrakiba kulai sing police station singda display tawgre
Manipur ki Governor Ajay Kumar Bhallana Manipur State ta President role thamkraba matung state asida shanti hanjilaknabagi pandamda irang hek haurakpadagi Manipur Police Armory dagi lakhiba masing yamlaba khutsu khulaising tha asigi kundagi hogduna khutsu khulaising adu masa masana manaknakpa police station singda numit tarenigi manungda surrender tawrakadabani haina warning pikhiba adugi pokum oina masa masana mari leinaba police station singda khulaising surrender tawrakpa leptri official gi oiba pawgi matung ina Superintendent of Police Thobal District that Lakiba Kulaiga Konana Nongmei amasung explosive sing surrender tawrakre hari surrender tawrakiba khuchu kulai amadi explosive sing adu ngasi haribo SP office da display tawkre ngasi SP Thobal gi office da display tawkiba surrender tawrakraba kulai sing adudi magazine yawba sub machine gun MMG carbine ama tear gas gun ama sniper rifle ani double barrel gun ama single barrel gun ama .38mm pistol ama 2-inch mortar shell ama kg ani .chama gram lumba improvised explosive device IED ani kuntra taruk 8 hand grenade radio set by point manga amasung Patka amani hari SP Imphal East District ki Porompat Police Station dasu ngasi surrender tawrakaraba kuntra truk hand grenade ani 303 ammunition kuntra amadi AK rifles ki maru 13 display tawki Imphal East District ki Hangang Police Station dasu ngasi surrender tawrakraba magazine yauna AK 56 rifle ama magazine yawba 2.3 0.1 into 7.62mm mass series ball action sniper rifle ama amasung magazine yauna 303 rifle amani hari Imphal West District Office tasu 9mm carbine ama display tawki hari Makatarakpa pauda khangudana lektharakpadagi police constable ama sire wangoida laiba telecom office da duty taba Manipur police ki constable ama duty tawringai da khangudana lektharakpadagi laikanaba ngamdana laikhidre hari Hariba Todo asi tha asigi kunithoi gi numidang da thokibani laikidraba police constable adugi maming Thengujam Amarjit Chai Nimfu humdoi apokpa gune kawi laifam Yumnam Huidrom Awang Laikai dagi ni hari mahaki constable number 09016009 ni adubu mahak duty tawringai da khangudana lektharakpadagi khudakta community health center wangoida pukhatuna laikanaki adubu mahak laikanaba ngamdana laikidabani hari numit aduga mari lainana wangoi police na UD case ama lokatkre hari Makatarakpa pauda Churachandpur da security force na operation da kulai kya phagatpa ngamkhre security force na lokalakpa khongthang gi charuk ama oina Churachandpur district tasu leptana operation chathabaga loinana kulai kya phagatpa ngamle hari ngarangsu Churachandpur district ki lamja area da chathakiba operation da 303 rifle ama magazine ama country made single barrel ahum high trans-story modified IT1mm mortar ama gram chamanga lumba IED ani 303 modified live round ahum IT1mm mortar shell ama country-made improvised ahum improvised pompi ammunition ahum phagat ki hari phagalaba polam sing adu Churachandpur police station da khusinakre Maka tarakpa aroiba pauda Congress party natana Manipur da tangdu leitaba mara chetpa lengak ama ohenba ngamloi haina former chief minister Okram Ibobina phongdokre Kangla Purup Kudingmakpu Nungsinana Hingminaba Ngamnaba Semliba India ki Constitution bu Thugainaba Honariba Center ki BJP Lengakna Manipur ki issue loisinhanba ngamloi lebak asigi sahi surakadoroba irang loisinduna tangdu leitaba Manipur ama uhelakpa ngangadaba asi Congress party khaktani haina CLP leader Okram Ibobina phongdokre wafam masi taranipal konthokjam block Congress committee na sinduna India sinba thungna chathariba Constitution kannaba campaign संविधान बचाओ राष्ट्रीय पत्र यात्रा जाय पापू जाय भीम जाय संविधान अभियान स्टेट असिगी ओइना ngasi konthokjam केंद्र की अवांगजिरी मय लेकाइदा लेबा इमा काबो खोंग लाई हराउबुंगदा कैंपेन हौदोपगा मरी लेनना फोंदोकिबनी अथोइबा मिथुंगलेंगी वारोल पिरदुना ओ इबोबिना मखा ताना हाई निंखा तंबा लेबाक ओहेन्नबा अमदी कॉन्स्टिट्यूशन लिंगदुना इंडियाना मरोमदोम लेपा ngamnaba honabada अचौबा थौदांग लौखिबा महात्मा गांधी Dr. Bhimrao Ambedkar bu BJP ki leader singna hanthana yengbagi matik nade constitution ki yanglen charu oiriba secularism ikai khumnariba makai India da tangdu laitana laigani constitution semdoknaba honarakpada Congress na mayok nagani sahi ani surakadaroba irang asina maram oiraga legislature and birena chief minister phamdagi resign
तौखरबसु अनोबो लीडर अमा खनबा ngamdabasi constitution khongaunarapani masina miyamna pamliba tangdu leitaba purakpagi lambi thinthagani Congress party natana Manipurda tangdu leitaba mara chetpa lengak ama ohenba sungam ngamloi haina phongdokhi